ꯁꯅꯥꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛ ꯆꯦꯠꯄꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯉꯝꯅ ꯀꯨꯁꯤ-ꯔꯥꯁꯤ ꯇꯧꯗꯨꯅ ꯆꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯔꯨꯕꯗꯨꯅ ꯅꯨꯄꯥꯗꯤ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯍꯦꯛ ꯃꯌꯨꯝ ꯊꯨꯅ ꯄꯥꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯀꯩꯔꯥꯛ ꯊꯥꯕꯗ ꯅꯠꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯄ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗꯨꯗꯤ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ꯫ ꯑꯃꯥꯡ ꯑꯁꯦꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯥꯏꯅ ꯆꯠꯆꯕ ꯏꯃꯨꯡꯅꯤ꯫ ꯃꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯇꯤꯗꯨ ꯀꯥꯏꯗꯅ ꯉꯥꯛꯅ ꯆꯠꯆꯕꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯏꯃꯨꯡ ꯄꯨꯝꯕꯅꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠꯅꯤ ꯈꯟꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯥꯒꯤ ꯂꯨꯗ ꯇꯣꯡꯗ ꯆꯦꯜꯂꯛꯄ ꯃꯁꯠ ꯅꯠꯇꯕꯅ ꯋꯥꯔꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯇꯤ ꯀꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗꯨꯗꯤ ꯉꯟꯅ ꯉꯟꯅ ꯍꯧꯕ ꯃꯃꯧꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ "ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯉꯟꯅ ꯍꯧꯒꯠꯄꯅꯤꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯅ ꯃꯧꯗꯨꯕꯨ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯍꯪꯕꯤꯔꯨꯁꯤꯔꯅꯦ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯥꯅꯤꯜꯗꯨ ꯍꯀꯥꯝ ꯆꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ "ꯍꯩ ꯑꯇꯣꯝꯕ, ꯅꯠꯇꯦ ꯏꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯕ꯭ꯔꯣ?" ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯍꯧꯔꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ "ꯑꯣꯏꯕ ꯃꯥꯗꯣ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯄꯧꯕꯅꯤ." "ꯏꯍꯦ, ꯑꯗꯨꯗꯤ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯣ ꯈꯔ ꯍꯦꯛꯂꯨꯔꯒ ꯄꯤꯖꯧꯅꯦ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯑꯗꯨꯃꯛ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯀꯣꯟ ꯀꯜꯂꯞꯅ "ꯍꯩ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯕꯣ? ꯋꯥꯁꯣꯏ ꯐꯥꯎꯗ ꯈꯣꯡꯅ ꯁꯨꯝ ꯆꯠꯊꯣꯛꯎꯒꯦ." "ꯏꯁꯦ, ꯑꯩꯅ ꯃꯧꯗ ꯇꯦꯔꯥ ꯄꯥꯏꯕꯤ ꯍꯦꯛꯂꯒ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯀꯝꯗꯧꯕ? ꯑꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯍꯦꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯥꯅꯤꯜꯗꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ." ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯑꯍꯜ ꯕꯤꯃꯣꯂꯥꯗꯨ ꯃꯀꯣꯛ ꯃꯔꯨ ꯂꯣꯏꯁꯤꯟꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯑꯩꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯥꯏꯁꯦ ꯃꯧ ꯑꯍꯜ, ꯅꯪ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯃꯧꯁꯨ ꯉꯟꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯇꯨꯝꯊꯔꯒ ꯂꯩꯔꯝꯕ, ꯑꯗꯨꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯅꯆꯤꯟꯗꯨꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛ꯫ ꯑꯊꯦꯡꯕꯗ ꯅꯣꯏꯅ ꯑꯩ ꯈꯪꯂꯣꯏ ꯈꯟꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯅꯁꯥꯅ ꯈꯪꯅ ꯇꯣꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯋꯥꯈꯜꯁꯤ ꯇꯥꯕꯒꯤ ꯋꯥ ꯂꯩꯇꯦꯅꯦ꯫ ꯑꯩꯅ ꯈꯟꯖꯕꯒ ꯅꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯒ ꯑꯁꯨꯝ ꯇꯩꯌꯣꯟꯅꯔꯛꯄꯗꯧꯅ ꯇꯧꯏꯀꯣ." ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧ ꯑꯍꯜꯗ ꯃꯥꯅ ꯄꯥꯝꯖꯗꯕ ꯈꯔ ꯇꯧꯔꯤꯕꯗꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯉꯥꯡꯁꯛꯂꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯑꯁꯣꯏꯕꯗꯨ ꯇꯧꯔꯨꯕꯅ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯛ-ꯑ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯃꯁꯛꯇꯨ ꯁꯨꯝ ꯎꯔꯒ ꯀꯦꯇꯨꯀꯤꯗꯨ ꯁꯥꯎꯅꯤꯡꯂꯛꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯟꯅ ꯆꯩꯊꯥꯡ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯈꯟꯅ ꯀꯟꯅꯗꯤ ꯆꯩꯔꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯞꯊꯔꯛꯂꯒ "ꯌꯥꯔꯦ ꯂꯦꯞꯇꯅ ꯂꯩꯔꯛ, ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯁꯠ ꯇꯧꯁꯤꯜꯂꯨ." "ꯏꯃꯥ, ꯏꯅꯥꯎꯅ ꯃꯔꯥꯏ ꯇꯧꯖꯁꯅꯤꯗ." "ꯍꯩ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯃꯥ ꯉꯥꯏꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯇꯧꯕꯤꯔꯨꯔꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯕꯤꯃꯣꯂꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯥꯝꯗꯨ ꯂꯥꯎꯈꯣꯡꯗꯨꯅ ꯍꯧꯒꯠꯇꯕ ꯃꯈꯩꯁꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯀꯥꯗꯨꯗ ꯌꯩꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯂꯣꯏꯔꯦꯗꯅ, ꯃꯇꯝꯁꯤ ꯌꯧꯔꯝꯂꯦꯗꯅ. ꯅꯨꯄꯥꯅꯤ ꯇꯧꯔꯤꯁꯤꯅ ꯍꯧꯗꯣꯛꯄꯒꯤ ꯋꯥꯁꯨ ꯂꯩꯇꯦꯕ. ꯃꯇꯣꯝꯇ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯥꯜꯂꯤꯅꯦ, ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯃꯁꯝ ꯃꯅꯥ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯜꯂꯒ ꯄꯥꯈꯠꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯎꯕꯗ ꯀꯩꯁꯨ ꯈꯟꯗ "ꯅꯪ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ?"
ꯑꯋꯣꯏꯃ ꯀꯣꯛꯁꯤ ꯈꯤꯇꯪ ꯆꯤꯛꯄꯁꯤꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯇꯣꯝꯕꯅꯗꯤ ꯅꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯗꯅ ꯍꯥꯏꯔꯝꯃꯤꯅꯦ ꯅꯠꯇꯦ ꯅꯀꯣꯛꯁꯨ ꯆꯤꯛꯄꯔꯣ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁ ꯇꯧꯁꯤꯟꯅꯕ꯭ꯔꯥ ꯑꯩꯕꯨ ꯁꯣꯏꯔꯝꯃꯤꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯈꯨꯗꯛꯇ ꯂꯥꯛꯈꯤꯁꯅꯨ ꯈꯪꯅꯦꯕ ꯑꯁꯤ ꯈꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯏꯃꯥ ꯄꯨꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯨ ꯈꯔ ꯆꯤꯛꯄ ꯏꯆꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯒ ꯂꯩꯒꯦ ꯍꯥꯏꯗꯤ ꯑꯇꯣꯝꯕꯗ ꯑꯩꯅ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯣ ꯈꯔ ꯍꯦꯛꯎ ꯍꯥꯏꯔꯒ ꯂꯝꯖꯥꯎꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯍꯦꯛꯀꯦꯅꯕꯨꯗꯤ ꯂꯥꯎꯁꯤꯜꯂꯝꯃꯤ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯑꯣꯏꯅ ꯍꯦꯛꯄꯤꯔꯛꯂꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯌꯥꯔꯅꯤ ꯍꯥꯏꯗꯨꯕꯨ ꯅꯁꯥꯗꯨꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯅꯨꯡꯁꯤ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯒꯤ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯌꯥꯔꯦ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯃꯕꯨꯛꯇꯨ ꯃꯦꯠꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯦꯇꯨꯀꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯍꯦꯛꯄ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝ ꯂꯩꯀꯥꯏꯗꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯂꯝꯖꯥꯎꯗ ꯃꯧ ꯑꯅꯤ ꯑꯍꯨꯝꯈꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯆꯤꯜ ꯈꯔ ꯌꯥꯎꯕꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯁꯈꯤꯌꯥ ꯅꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗꯕꯨ ꯀꯝꯗꯧꯔꯤ ꯍꯥꯏꯒꯦ ꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯔꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯐꯩꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯇꯧꯃꯛꯀ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯔꯤꯕꯅꯦꯃꯤ ꯊꯝꯕꯥꯜꯅ ꯋꯥꯕꯤꯔꯨꯅꯨ ꯏꯕꯦꯝꯃ ꯃꯤꯁꯨ ꯃꯌꯨꯝ ꯄꯥꯟꯅꯕꯅꯤꯅ ꯉꯝꯅꯕ ꯑꯗꯨꯝ ꯄꯥꯟꯖꯅꯤ ꯕꯤꯅꯥꯅ ꯏꯆꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯏ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯛꯇ ꯃꯅꯤꯡ ꯇꯝꯕ ꯅꯨꯄꯤꯅꯤꯗꯣ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯠꯄ ꯌꯥꯗꯕ ꯏꯃꯨꯡꯅꯤꯗꯣ ꯀꯥꯏꯕ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦꯕ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤ ꯈꯟꯕꯗ ꯋꯥꯕꯤꯔꯤꯕꯅꯤꯅꯦ ꯊꯝꯕꯥꯜꯅ ꯍꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯔꯤꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯆꯠꯅꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦꯀꯣ ꯃꯤ ꯂꯩꯁꯥꯔꯤꯉꯩꯗ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯔꯝꯕ ꯀꯌꯥ ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯏꯪ ꯇꯞꯄꯤ ꯌꯨꯝ ꯀꯣꯏꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯈꯤꯕ ꯀꯌꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯕꯤꯅꯥꯅ ꯍꯦꯔꯥ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯋꯥꯁꯤꯗ ꯌꯦꯠꯀꯤ ꯌꯥꯎꯅ ꯌꯦꯠꯄ ꯑꯃ ꯌꯥꯎꯔꯤ ꯅꯆꯗꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤꯗꯒꯤ ꯑꯅꯤꯗꯨ ꯌꯦꯠꯅꯔꯛꯂꯝꯃꯤ ꯁꯈꯤ ꯑꯅꯤꯗꯨꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯌꯦꯟꯅꯔꯛꯄꯗꯨꯗ ꯈꯣꯟ ꯀꯜꯂꯞꯅ ꯌꯥꯔꯦ ꯅꯣꯏꯅꯤꯅꯦ ꯑꯝꯇ ꯂꯦꯞꯄ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇ ꯋꯥꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯦꯠꯅꯗꯅꯒ ꯇꯧꯔꯤꯁꯤꯕꯨ ꯅꯣꯏꯅꯤꯕꯨ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯕꯤꯅꯥꯅ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯋꯥꯗ ꯃꯥꯅ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯉꯁꯤꯇ ꯅꯠꯇꯦ ꯃꯇꯝ ꯆꯨꯞꯄꯗꯅꯦ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯍꯣꯅꯦ ꯑꯩꯅ ꯌꯦꯠꯅꯤꯡꯅ ꯌꯦꯠꯄ ꯅꯠꯇꯦꯌꯦ ꯏꯆꯦꯃ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤ ꯅꯣꯛꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯄꯥꯏꯊꯦꯛꯀꯦ ꯇꯧꯕꯅꯤ ꯀꯔꯤ ꯑꯩꯕꯨ ꯏꯁꯥ ꯌꯦꯡꯗꯅ ꯋꯥ ꯉꯥꯡꯉꯤ ꯀꯥꯏꯅ ꯑꯃꯨꯛꯇ ꯄꯥꯏꯊꯦꯛꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯤꯔꯣ ꯂꯝꯕꯤꯁꯤꯗ ꯍꯦꯛꯇ ꯉꯝꯊꯣꯛꯅꯁꯤꯔꯣ ꯏꯁ ꯌꯥꯝ ꯀꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯌꯥꯏꯅꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯁꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯦꯛꯇ ꯁꯥꯖꯦꯟ ꯁꯦꯝꯅꯔꯛꯂꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯁꯈꯤꯗꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯇꯣꯛꯑ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯅꯤꯃꯛ ꯅꯁꯝꯗꯨ ꯀꯤꯁꯤꯅꯧ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯆꯠ ꯑꯋꯣꯡ ꯃꯌꯥꯝ ꯌꯦꯡꯅꯔꯤꯁꯤ ꯅꯣꯏꯅꯤꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥ ꯁꯈꯤꯅ ꯆꯩꯍꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯁꯈꯤ ꯁꯥꯎꯅꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯕꯤꯅꯥꯅ ꯏꯆꯤꯌꯥ ꯉꯥꯏꯈꯣꯕ ꯁꯥꯎꯈꯤꯅꯨ ꯊꯝꯕꯥꯜꯅ ꯏꯆꯤꯌꯥ ꯑꯩꯈꯣꯏ ꯌꯦꯠꯅꯔꯣꯏꯕ ꯁꯥꯎꯈꯤꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥꯀꯥꯏ ꯍꯦꯛ ꯉꯥꯡꯗꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯈꯨꯝꯃꯛꯏ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯟꯅꯔꯀꯦ ꯇꯧꯕꯗꯨꯗ ꯁꯈꯤꯗꯨ ꯁꯥꯎꯅ ꯑꯅꯤꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯊꯦꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯅꯨꯡꯁꯤꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯤꯟꯅꯔꯒ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯤ ꯅꯍꯥꯟ ꯃꯈꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯊꯕꯛꯇꯁꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯕ ꯌꯥꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯪꯂꯕꯅꯤꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯈꯟꯅ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯤꯕ ꯊꯥꯅꯤꯜꯁꯨ ꯆꯠꯊꯣꯛꯂꯨꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯅꯤꯜ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯁꯦꯡꯕꯒꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯖꯥꯠꯂ ꯈꯟꯗꯨꯅ ꯅꯨꯡꯁꯤꯌꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯗ ꯑꯁ ꯑꯩꯗꯤ ꯅꯪꯅ ꯐꯃꯨꯡꯗ ꯍꯤꯞꯆꯜꯂꯒ ꯂꯩꯔꯝꯕꯁꯤꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ
Nungsi ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯪꯒꯠꯂꯞ ꯇꯧꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯑꯩ ꯄꯨꯛ ꯅꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤꯗꯤ? ꯏꯁ ꯑꯗꯨꯗꯤ ꯅꯪ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗꯨꯗ ꯊꯣꯛꯑꯕ ꯃꯌꯦꯛꯇ ꯈꯨꯝꯖꯤꯜꯂꯝꯕꯅꯦ. ꯀꯩꯗꯧꯔꯒꯦꯗꯨꯕꯣ? ꯍꯣ ꯑꯗꯨꯗꯅꯦ ꯑꯩꯁꯦ ꯆꯣꯞ ꯇꯧꯕ ꯈꯤꯇꯪ ꯉꯥꯏꯗꯅ ꯅꯪꯅ ꯑꯗꯨ ꯈꯨꯝꯃꯤ ꯈꯪꯗꯕꯅꯤꯅ ꯀꯣꯛꯁꯤ ꯍꯥꯏꯖꯤꯜꯂꯨꯔꯤꯕ. ꯀꯔꯤ ꯐꯠꯅꯕꯨ ꯐꯖꯔꯤꯅꯤ ꯋꯥꯇꯥꯗꯤ. ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯅꯣꯛꯊꯣꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯗꯨ ꯏ ꯀꯥꯅ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇꯨ ꯐꯩꯖꯩꯅ ꯌꯦꯡꯂꯝꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯈꯨꯝꯒꯦ ꯈꯟꯅ ꯃꯌꯥ ꯀꯥꯈꯠꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯉꯥꯡꯗꯅ ꯆꯪꯂꯛꯄꯗꯨ ꯇꯥꯔꯛꯂꯝꯃꯤ. ꯏꯃꯥ ꯂꯥ ꯃꯥꯜꯂꯦ. ꯑꯗꯨꯃꯥꯏ ꯂꯩꯔꯗꯤ ꯑꯅꯥꯎ ꯃꯥꯜꯂꯔꯣꯏ. ꯑꯝꯇ ꯃꯥꯅꯪ ꯇꯧꯁꯤ. ꯑꯧ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯂꯣꯡꯅꯤꯡꯕꯁꯤ ꯑꯗꯨꯒ ꯅꯕꯨꯛꯇꯣ ꯑꯩ ꯅꯝꯕꯤꯕ ꯁꯥꯈꯤꯕ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯕꯨꯛꯇꯨꯗ ꯅꯝꯗꯨꯅ ꯅꯍꯦ ꯁꯤꯡꯅꯔꯤ. ꯑꯌꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ ꯏꯃꯥ. ꯑꯁꯤꯁꯦ ꯑꯩ ꯅꯝꯕꯤꯔꯛꯈꯤꯁꯦ. ꯁ꯭ꯋꯥꯏꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯗꯨ ꯍꯥꯏꯗꯨ ꯅꯝꯂꯛꯑꯣ. ꯑꯗꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ. ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯇꯧꯁꯤꯟꯅꯔꯝꯃꯤ. ꯃꯆꯥ ꯃꯃꯧꯅ ꯇꯧꯁꯤꯟꯅꯔꯤꯕꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅ ꯀꯦꯇꯨꯀꯤꯗꯨꯗꯤ ꯄꯥꯈꯠꯅ ꯃꯈꯣꯡꯗꯨ ꯀꯟꯇꯛꯅ ꯊꯥꯡꯗꯨꯅ ꯀꯥꯗꯨꯗ ꯄꯥꯈꯠꯅ ꯆꯪꯂꯛꯂꯝꯃꯤ. ꯑꯇꯣꯝꯕ, ꯃꯧꯗꯨꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯥꯏꯕ ꯀꯧꯁꯤꯔꯣ? ꯌꯥꯅꯤꯗ ꯏꯃꯥ. ꯃꯕꯨꯛꯁꯦ ꯑꯩꯅ ꯅꯝꯕꯤꯕꯗꯒꯤ ꯈꯤꯇꯪꯗꯤ ꯐꯕꯗꯧꯅ ꯇꯧꯏ ꯍꯥꯏꯌꯦ. ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯅꯦ? ꯏꯃꯥ ꯃꯈꯣꯏ ꯇꯥꯅꯁꯨ. ꯐꯔꯦ. 이세 ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯨꯔꯦ. ꯁꯦ ꯇꯦꯔꯥ ꯄꯥꯏꯕꯤꯁꯦ ꯆꯥꯝꯂꯛꯂꯕꯅꯤ. ꯑꯁꯤ ꯄ꯭ꯔꯣꯛ ꯁꯥꯏꯖꯤꯜꯂꯒ ꯆꯥꯁꯤ. ꯑꯁꯤꯕꯨ ꯆꯥꯔꯕꯗꯤ ꯐꯔꯗꯧꯅꯤꯗ. ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗꯨ ꯀꯩꯁꯨ ꯈꯟꯗ ꯃꯃꯧꯗ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯈꯔ ꯈꯨꯕꯥꯝꯅ ꯄꯥꯏꯔꯛꯂꯤꯕꯗꯨ ꯄꯤꯁꯤꯜꯂꯝꯃꯤ. ꯅꯨꯡꯁꯤ ꯀꯩꯁꯨ ꯇꯧꯗꯅ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯨ ꯆꯥꯅꯤ ꯈꯟꯕꯗ ꯃꯄꯨꯔꯣꯏꯕꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯊꯥꯅꯤꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ. ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯅꯦꯝꯗꯒꯤ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯈꯔꯗꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯁꯤꯟꯕꯗꯤ ꯇꯟꯗꯨꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯀꯦꯇꯨꯀꯤꯅ ꯄꯥꯈꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯅꯨ. ꯍꯤꯗꯥꯛ ꯃꯅꯥꯅꯤ. ꯑꯗꯨ ꯆꯥꯔꯒꯅꯦ ꯅꯕꯨꯛ ꯅꯥꯕꯒ ꯂꯣꯏꯅ ꯐꯔꯗꯧꯅꯤ. ꯆꯥꯁꯤꯜꯂꯣꯅꯦ ꯌꯦꯡꯗꯅ ꯂꯩꯔꯅꯨ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯑꯈꯥꯕ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯨ ꯁꯥꯏꯖꯤꯜꯂꯝꯃꯤ. ꯈꯥꯃꯟꯕꯅ ꯃꯋꯥꯏ ꯃꯃꯤꯠꯇꯨ ꯏꯁꯨ ꯁꯨꯒꯠꯂꯦ. ꯀꯞꯅꯤꯡ ꯂꯥꯎꯅꯤꯡꯁꯨ ꯇꯧꯔꯕꯅꯤ. ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯊꯥꯅꯤꯜꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯒꯠꯄ ꯋꯥꯔꯕꯅꯤ. ꯑꯈꯥꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯈ꯭ꯔꯒ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯑꯈꯥꯕ ꯈꯥꯡꯕꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯅꯣꯛꯅꯤꯡꯕ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯅꯨꯡꯁꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯅꯣꯛꯂꯛꯂꯤꯕꯗꯨ ꯀꯔꯦꯝꯅꯔꯤꯕꯅꯤ ꯈꯟꯅ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯀꯦꯇꯨꯀꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯀꯅꯨꯅꯦ. ꯑꯉꯥꯡꯁꯤꯅ ꯑꯈꯥꯕ ꯆꯥꯔꯦ ꯈꯪꯗꯕꯗꯤ ꯅꯪꯁꯨ ꯆꯤꯅꯤ ꯃꯄꯥꯛꯇꯨꯔ ꯀꯔꯤꯅꯣ ꯈꯔ ꯂꯧꯕꯤꯔꯨꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏ ꯂꯧꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯀꯦꯇꯨꯀꯤ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯍꯤꯞꯄꯣ. ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ. ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯄꯣꯊꯥꯔꯣ ꯅꯤꯡꯊꯤꯅ. ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯃꯧꯕꯨ ꯇꯁꯦꯡꯅ ꯉꯝꯗꯕꯅꯤ ꯈꯟꯅ ꯄꯣꯊꯥꯖꯔꯁꯅꯨ ꯈꯟꯅ ꯋꯥꯒ ꯉꯥꯡꯗꯕꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯅꯤꯜꯁꯨ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯃꯨꯛ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ. ꯅꯨꯡꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯁꯥꯎꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨ ꯂꯥꯝꯂꯒ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯍꯦꯛꯇ ꯊꯣꯡꯈꯤꯔꯝꯃꯤ. ꯅꯪ ꯊꯥꯅꯤꯜꯁꯨ ꯃꯣꯟꯗꯨ ꯇꯥꯄꯣꯛꯂꯒ ꯀꯩꯅꯣꯅꯦ ꯃꯁꯤꯕꯨ ꯄꯨꯡꯁꯥꯎꯗ ꯁꯥꯎꯔꯤꯕꯁꯤꯕꯨ? ꯁꯥꯎꯗ꯭ꯔꯗꯤ ꯆꯨꯝꯅꯗ ꯀꯣꯛꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯄꯨꯛ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯈꯥꯕꯗꯨꯕꯨ ꯑꯃꯨꯛ ꯆꯥꯍꯟꯗꯅ. ꯁꯅꯥ ꯏꯕꯦꯝꯃꯅ ꯌꯥꯍꯧꯗꯨ ꯉꯜꯂꯝꯂꯗꯕꯣ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯅꯔꯕ? ꯑꯩꯁꯨ ꯌꯥꯍꯧꯗꯨ ꯉꯟꯅꯗꯤ ꯍꯧꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗ ꯃꯤꯀꯞ ꯊꯣꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯕ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯁꯨ ꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃꯩꯇ ꯈꯨꯝꯖꯤꯜꯂꯝꯕꯅꯤ. ꯏꯃꯥꯅ ꯑꯁꯨꯝ ꯇꯧꯅꯤꯗꯤ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ. ꯑꯗꯩꯁꯨ ꯆꯨꯝꯅꯗ ꯀꯣꯛ ꯆꯤꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯗꯤ ꯐꯩꯗꯅ. ꯅꯣꯏ ꯅꯃꯥꯁꯤꯁꯨ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯑꯗꯨꯝꯅ ꯆꯥꯛꯈ꯭ꯔꯦ. ꯃꯤꯅ ꯆꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯗꯅ ꯂꯩꯌꯦꯕ. ꯑꯩꯅꯗꯤ ꯆꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯎꯠꯊꯣꯛꯀꯦ ꯇꯧꯕꯕꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯌꯦꯕ. ꯀꯩꯅꯣ ꯈꯪꯗꯦ. ꯌꯥꯔꯤꯁꯤ ꯁꯥꯎꯔꯣ. ꯑꯩꯅ ꯁꯣꯏꯕꯅꯦ ꯃꯁꯤ. ꯅꯪꯁꯨꯅꯤ. ꯃꯤꯀꯞꯇ ꯊꯣꯛꯂꯗꯤ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯍꯧꯗꯣꯔꯛꯑꯗꯤ ꯁꯤꯝꯇ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ. ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯛꯏ. ꯅꯪꯅꯅꯦ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯃꯤꯅ ꯇꯥꯕꯗꯁꯨ ꯐꯖꯗꯦ. ꯀꯔꯤꯅꯣ ꯃꯤꯡꯒꯧ ꯑꯃꯗꯤ ꯀꯧ. ꯑꯗꯨꯗꯤ ꯍꯥꯏꯌꯨ. ꯅꯨꯡꯁꯤ ꯃꯄꯥꯝꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯌꯥꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯋꯥꯠꯂꯛꯄ ꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ ꯈꯟꯅ ꯇꯧꯔꯛꯄꯒꯤ ꯍꯩꯅꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯔꯛꯂꯝꯃꯤ.
ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤ ꯇꯥꯛꯂꯤꯕꯗꯨ ꯂꯧꯗꯅ ꯃꯥꯅ ꯊꯣꯛꯄ ꯃꯥ ꯑꯗꯨꯃꯛ ꯈꯨꯝꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯃꯤꯅ ꯍꯥꯏꯔꯤ ꯇꯥꯏꯁꯦ ꯂꯧꯗꯕꯤ ꯃꯥꯟ ꯊꯣꯛꯄꯝ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯁ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ, ꯄꯪꯉꯥꯡꯗ ꯉꯥꯡꯒꯅꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥ ꯀꯧꯔꯒꯦ? ꯑꯩꯁꯤ ꯅꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯅ ꯍꯥꯏꯗꯣꯛꯑꯗꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯩꯁꯅꯤ꯫ ꯀꯧꯔꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣ, ꯇꯨꯝꯒꯦꯔꯥ ꯆꯥꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯨ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯈꯨꯗꯤꯡ ꯃꯀꯣꯛ ꯆꯤꯛꯏ, ꯃꯕꯨꯛ ꯅꯥꯏ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯈꯣꯝꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯣꯏꯃꯜꯂꯛꯄꯗꯨꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯀꯩꯗꯧꯕꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯇꯟꯒꯂꯦ ꯈꯪꯂꯒ ꯃꯤꯅꯥꯏꯔ ꯀꯩꯅꯣ ꯀꯣꯛ ꯄꯨꯔꯛꯀꯦ ꯍꯥꯏꯗꯦ꯫ ꯍꯥꯏꯖꯤꯜꯂꯨꯔꯁꯨ ꯇꯧꯁꯤꯟꯅꯗꯅ ꯑꯗꯨ ꯇꯧꯕꯒꯤꯅꯤ ꯑꯗꯥ ꯇꯧꯕꯒꯤꯅꯤ, ꯀꯣꯛꯁꯤ ꯆꯤꯛꯏ ꯃꯤꯠꯁꯤ ꯅꯥꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯕꯤꯃꯣꯂꯥꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯏꯗꯨꯛ ꯊꯥꯟꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯕꯛ ꯑꯣꯏꯕꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯦꯇꯨꯒꯤꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯕꯗꯨ ꯄꯥꯝꯖꯗꯕꯅ, ꯍꯩꯃꯧ ꯑꯍꯜ, ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯅꯥ ꯀꯥꯡꯉꯨ ꯀꯣ, ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛ, ꯏꯁꯧ ꯏꯔꯥꯡꯗꯤ ꯇꯧ꯫ ꯀꯔꯤꯒꯤ ꯇꯣꯛꯇꯣꯔꯤꯕ ꯑꯩꯗꯤ? ꯑꯋꯥꯕ ꯅꯝꯊꯤꯕ ꯅꯨꯔꯥꯗꯤ ꯄꯥꯏꯔꯒ ꯂꯝ ꯑꯩꯅ ꯇꯩꯔꯒ ꯃꯍꯩ ꯐꯪꯕ ꯊꯕꯛꯁꯤꯅ ꯃꯤꯅ ꯇꯧꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯍꯣ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯄ ꯇꯥꯕ꯫ ꯏꯃꯥꯁꯨ ꯑꯝꯇ ꯈꯟꯊꯕꯤꯌꯨꯅꯦ, ꯌꯨꯝꯁꯤꯗ ꯃꯧꯅꯤ ꯂꯩꯕꯕꯨ ꯑꯃꯅ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯕ, ꯃꯁꯤꯕꯨ ꯀꯅꯥ ꯌꯥꯅꯤꯡꯒꯗꯒꯦꯗꯣ ꯑꯝꯇ ꯈꯜꯂꯨꯕ ꯏꯃꯥꯁꯨ꯫ ꯈꯪꯉꯤ ꯏꯃꯥꯁꯨ, ꯑꯗꯨꯕꯨꯅꯦ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯏꯁꯧ ꯏꯔꯥꯡ ꯇꯧ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯑꯩꯅ ꯍꯥꯏꯔꯒꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯃꯧꯁꯨ ꯏꯁꯧꯒ ꯇꯦꯛ ꯂꯪꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯂꯥꯏꯗꯨꯛ ꯊꯥꯟꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥ ꯇꯝꯅ ꯑꯣꯟꯁꯤꯜꯂꯒ, ꯍꯩ ꯑꯇꯣꯝꯕ, ꯑꯇꯣꯝꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯃꯄꯥꯟꯗꯪꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ, ꯏꯃꯥ ꯀꯩ ꯂꯩꯔꯒꯦ ꯏꯆꯥꯕꯨ ꯀꯧꯔꯤꯕꯀꯣ? ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯅꯦ꯫ ꯀꯩ ꯃꯇꯥꯡꯒꯤ? ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯅꯦ, ꯏꯃꯥ ꯏꯆꯥ ꯈꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕꯅꯤꯅꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯏꯪꯅ ꯇꯞꯅ, ꯑꯇꯣꯝꯕ, ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯥꯟꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯑꯅꯥ ꯑꯌꯦꯛ ꯑꯀꯟꯕꯒ ꯅꯥꯈꯤ ꯂꯥꯛꯈꯤꯕ ꯂꯩꯕ ꯖꯥꯠꯂꯅꯦ, ꯅꯪꯕꯨ ꯈꯪꯍꯧ ꯂꯥꯍꯧꯕ ꯌꯥꯎꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯈꯨꯝꯃꯨꯅꯦ꯫ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯣ ꯑꯩꯒ ꯈꯪꯅꯔꯛꯄꯗꯒꯤꯗꯤ ꯊꯣꯛꯏꯅ, ꯏꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥꯗꯤ ꯂꯩꯅꯥ ꯂꯩꯕꯤꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯀꯣꯛꯁꯤ ꯆꯤꯛꯏ, ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯕꯨꯛꯁꯤ ꯅꯥꯔꯦꯗꯅ ꯍꯥꯏꯔꯤꯁꯦ, ꯂꯩꯅꯥ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯊꯥꯅꯤꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯩꯁꯨ ꯇꯧꯗꯦ, ꯃꯔꯤꯟ ꯇꯟꯕꯒꯤ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ ꯉꯥꯏꯍꯥꯛꯇꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯂꯠꯂꯠ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯀꯦꯇꯨꯀꯤꯗꯨ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯝꯇ ꯇꯥꯟꯅꯅꯕ ꯇꯧꯁꯤ꯫ ꯊꯥꯅꯤꯜ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯂꯝꯃꯤ, ꯑꯗꯨꯅ ꯋꯥ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯁꯣꯝꯒꯤ ꯏꯃꯥ ꯍꯣꯏꯅ ꯇꯥꯟꯅꯔꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯝ ꯌꯥꯖꯔꯅꯤꯗ꯫ ꯑꯣ, ꯃꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯂꯩꯅꯥ ꯂꯩꯗꯤ ꯈꯪꯂꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯆꯥ ꯂꯩꯅꯥ ꯂꯩꯕꯤꯁꯤꯕꯨ ꯃꯌꯨꯝ ꯄꯥꯜꯍꯜꯂꯤꯕ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯌꯥꯝ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯊꯥꯅꯤꯜꯗꯨ ꯋꯥꯗꯨ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯍꯥꯏꯅꯨ ꯈꯣꯠꯅꯨ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯕꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯑꯣꯏꯔꯦ꯫ ꯊꯥꯅꯤꯜꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯍꯧꯖꯤꯛ ꯏꯃꯥꯒ ꯇꯣꯝꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅ ꯅꯠꯇꯦꯗ, ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯆꯥ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯕꯗꯨꯗ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯃ ꯇꯥꯟꯅꯁꯤꯔ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯕꯤꯃꯣꯂꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯃꯥꯅ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯇꯕꯗꯨꯗ ꯋꯥꯈꯜꯗ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯅ ꯇꯧꯔꯤꯁꯤꯅ ꯃꯃꯧ ꯅꯨꯄꯤꯁꯦ ꯀꯟꯈꯠꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ,
ꯃꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯁꯤꯗ ꯇꯁꯦꯡꯕꯗꯤ ꯀꯟꯈꯠꯄꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯃꯧ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯍꯟꯊꯅ ꯌꯦꯡꯅꯕ ꯄꯥꯝꯗꯕꯗꯒꯤ ꯋꯥꯗꯨ ꯁꯝꯖꯤꯜꯂꯒ ꯈꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯍꯜꯗꯨꯅ ꯋꯥꯈꯜꯗꯨ ꯐꯠꯇꯕ ꯍꯦꯛ ꯈꯟꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯂꯩꯇꯕꯤ ꯃꯅꯦꯝꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯥꯟ ꯃꯤꯔꯩ ꯅꯥꯏꯕꯤ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯔꯣꯝꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯟꯅꯁꯤꯔꯥ ꯌꯥꯔꯅꯤ ꯍꯥꯏꯅꯦ ꯑꯁꯣꯝ ꯃꯄꯥꯝꯂꯣꯝꯗ ꯇꯥꯟꯅꯔꯤ ꯃꯥꯜꯂꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯃꯧ ꯆꯥꯛ ꯏꯁꯤꯡ ꯊꯥꯒꯠꯅꯕ ꯇꯧꯖꯔꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯟꯁꯥꯡꯗꯨꯗꯤ ꯈꯔ ꯍꯥꯎꯍꯜꯂꯨꯀꯣ ꯅꯪꯒꯤꯅꯦ ꯀꯥꯎꯔꯤꯉꯩꯗ ꯊꯨꯝ ꯊꯥꯛꯇꯕꯗꯣ ꯑꯃꯨꯛ ꯇꯧꯅꯤ ꯕꯤꯃꯣꯂꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯈꯤꯇꯪ ꯈꯣꯏꯁꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯅꯣꯛꯁꯤꯟꯅꯔꯒ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯀꯥꯎꯗꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯂꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯡꯁꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯥꯗꯤ ꯅꯥꯗꯅ ꯅꯥꯕ ꯁꯥꯗꯨꯅ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯎ ꯊꯥꯡꯖꯤꯡ ꯇꯨꯞꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯕꯤꯃꯣꯂꯥꯗꯤ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯆꯥꯛꯇꯨ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯈꯪꯅꯤꯕ ꯑꯅꯥꯕꯤ ꯁꯥꯖꯟꯅꯔꯤꯁꯦ ꯉꯁꯤꯗꯤ ꯊꯤꯛ ꯇꯧꯒꯦꯕ ꯈꯪꯅꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯑꯣꯛ ꯍꯤꯗꯥꯛꯇꯣ ꯍꯥꯞꯆꯤꯟꯈꯤ ꯈꯪꯅꯤꯕ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯑꯅꯥꯕꯤ ꯑꯃ ꯑꯁꯤ ꯈꯟꯅ ꯕꯤꯃꯣꯂꯥꯗꯣ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯑꯇꯩꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ ꯐꯖꯅ ꯁꯦꯝ ꯁꯥꯔꯒ ꯅꯨꯡꯁꯤꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯂꯣꯟꯅ ꯑꯣꯛ ꯍꯤꯗꯥꯛ ꯃꯇꯨꯝ ꯃꯆꯥꯗꯣ ꯆꯥꯛ ꯈꯔ ꯊꯤꯗꯣꯛꯂꯕꯗꯨꯗ ꯅꯩꯁꯤꯜꯂꯒ ꯆꯥꯛ ꯑꯇꯩꯗꯣ ꯑꯃꯨꯛ ꯐꯖꯅ ꯊꯤꯔꯝꯃꯤ ꯃꯗꯨ ꯂꯣꯏꯕꯒ ꯀꯅꯥ ꯀꯅꯥ ꯎꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯇꯥꯁꯤꯟꯅꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯕ ꯍꯥꯏꯔꯒ ꯃꯈꯣꯜꯗꯨ ꯁꯦꯝꯂꯒ ꯆꯥꯛ ꯆꯥꯔꯁꯤ ꯆꯥꯛ ꯇꯥꯛꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯆꯪꯅꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡ ꯊꯪꯅꯅꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯂꯥꯗꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯋꯥꯈꯜꯗ ꯃꯁꯤꯗ ꯍꯦꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯏꯆꯥꯁꯤꯗ ꯃꯃꯤꯡꯗꯤ ꯅꯨꯡꯁꯤ ꯈꯩ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯈꯥꯕ ꯑꯃꯨꯛ ꯌꯥꯎꯏ ꯆꯥꯕꯅ ꯌꯦꯡꯉꯣ ꯃꯃꯥꯡꯅ ꯊꯪꯅꯗꯅ ꯁꯨꯔꯝꯗꯥꯏꯗ ꯃꯁꯤꯗ ꯅꯥꯁꯤꯜꯂꯔꯒꯅꯤ ꯃꯥꯅ ꯇꯣꯛꯈꯤꯗꯣꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯥ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯣꯛ ꯍꯤꯗꯥꯛ ꯍꯥꯞꯄ ꯆꯥꯛꯇꯨ ꯅꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯁꯨ ꯀꯩꯁꯨ ꯈꯟꯗ ꯆꯥꯔꯝꯃꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛꯇꯣ ꯑꯣꯛ ꯍꯤꯗꯥꯛ ꯇꯣꯠꯂꯕꯅꯤꯅ ꯃꯅꯝꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯠꯄ ꯅꯠꯇꯕꯅꯤꯅ ꯊꯣꯏꯀꯤ ꯅꯝꯗ ꯅꯝꯁꯤꯜꯂꯕꯁꯨ ꯃꯅꯝ ꯏꯐꯥꯎ ꯐꯥꯎꯗꯕꯗꯨꯗ ꯑꯗꯨꯃꯛ ꯆꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯆꯥꯕ ꯍꯧꯕꯒ ꯇꯞꯅ ꯇꯞꯅ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯝꯃꯤ ꯃꯀꯣꯛꯇꯣ ꯑꯁꯨꯝ ꯑꯁꯨꯝ ꯉꯥꯎꯔꯛꯄꯗꯣ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯍꯥꯏꯐꯦꯠ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯜꯂꯝꯃꯤ ꯃꯃꯧꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯦꯇꯨꯀꯤ ꯄꯥꯈꯠꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯕꯅ ꯂꯣꯏꯔꯦ ꯁꯤ ꯑꯗꯨꯗꯤꯅꯦ ꯅꯈꯨꯠꯁꯤ ꯍꯥꯝꯃꯨ ꯑꯗꯨꯒ ꯏꯃꯥ ꯁꯝꯂꯒꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯁꯨ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯂꯥꯛꯑꯣ ꯏꯃꯥ ꯁꯝꯕꯤꯔꯒꯦ ꯍꯥꯏꯔꯒ ꯀꯦꯇꯨꯀꯤꯅ ꯅꯨꯡꯁꯤꯕꯨ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯕꯤꯃꯣꯂꯥꯗꯤ ꯋꯥꯗꯦ ꯍꯥꯏꯗꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯜꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯅꯥꯁꯤꯟꯅꯈꯣꯗꯅ ꯊꯕꯛ ꯇꯧꯅꯤꯡꯗꯅ ꯅꯥꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯅꯥꯔꯒ ꯍꯦꯛ ꯂꯩꯕꯅ ꯐꯝꯃꯤ ꯑꯁꯤ ꯈꯟꯅ ꯕꯤꯃꯣꯂꯥꯗꯣ ꯆꯥꯅ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅꯁꯨ ꯅꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯣ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯦ ꯈꯟꯅꯗꯤ ꯅꯣꯛꯆꯕꯅꯤ ꯑꯗꯨꯃꯛꯄꯨ ꯊꯥꯅꯤꯜꯗꯨ ꯅꯣꯡꯈꯠꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯈꯖꯤꯛꯇꯤ ꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯐꯠꯇꯅ ꯈꯟꯖꯤꯟꯗ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯏꯍꯣꯏ ꯏꯇꯩꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯆꯥꯅ ꯃꯇꯣꯝꯇ ꯆꯥꯛ ꯄꯨꯈꯝꯁꯤ ꯅꯣꯛꯁꯤꯜꯂꯤꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯕꯤꯃꯣꯂꯥ ꯃꯇꯣꯝꯇ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯨ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯐꯗꯤ ꯑꯃꯗ ꯇꯩꯊꯣꯛꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯅꯪꯕꯨ ꯈꯔ ꯅꯥꯁꯤꯟꯅꯔꯗꯤ ꯌꯥꯔꯦꯅꯦ ꯏꯇꯩꯃꯗꯨ ꯃꯇꯣꯝꯇ ꯍꯣꯠꯅꯔꯒ ꯂꯩꯕꯁꯤ ꯋꯥ ꯍꯥꯏꯔꯛꯀꯅꯤꯅꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯣꯛ ꯑꯁꯨꯛ ꯉꯥꯎꯗꯨꯅ ꯍꯤꯞꯂꯤꯁꯤꯗ ꯅꯨꯄꯥ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯊꯕꯛ ꯇꯧꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯍꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯪꯗꯤ ꯅꯥꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯅꯥꯁꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯈꯔ ꯅꯥꯔꯗꯤ ꯌꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯁꯦ ꯈꯔ ꯌꯥꯎꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯅꯨꯡꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯥꯁꯟꯅꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯁꯛ ꯇꯧꯕꯗꯨ ꯊꯣꯏꯅ ꯈꯟꯗ
masindu khara kansinaraga dumuk tokpani. Adubu tasengna masada nungaitraba kandudadi ngangsilakpaduda khara warauna peri peri tauna. Mini sasuk nangamdra kansin tawsina boina khaliro. Hey, nangna yamna tawsina boina khaladi kulik miyamdo ay loina phienguge. Asi haina puk haugalakpaduda makuktu hina ngawkhalaktuna makutuna paisilaga. Ima, yung kasi kaino ururu ongi. Asi haina masado makuktu ngawbi hemanbagi ngakpa ngamda haitharakpaduda thanilsu pakhana sensilaga magi nupibu ngakpirami. Kuinuni nasado nungaitradi ko hipnaga leiba yadro. Mini hipnaga leibadi thapak tawdena ngangidudi. Nahan kay tawsinabaduda aidi tawsinaribu ninguri. Si lo phang si pulao. Asi hairaga thanilna tapna phamungdudi hiphalami. Nahan makai oirabadi paithokpom thoktan leiradabani. Adubu nusidu masa nungaitabduda mamaidu ontoklagi hipkirami. Thanilsu magi nupidu asengbagi makok ngawe haibaduda tapna. Nati nakoktu yam nungaitrabro aina biro. Yarani ngakta pothake. Nati dong hipa yadro chiam hipaduna phabo. Aina leiriba mawngse ai isan nungaisaba mawngni. Ngakta pothake. Swaida pangangda nganglago. Oh, hoi hoi potharo potharo. Asi haina thanilsu kaadudagi tumina dumak thokirami. Nusidu numit adudagi hauna nasinarambadagi kanna khalaklammi. Tasengbudi o hidaktuga masada phongdokna leiba nungsit amagi hek thengnarubana masado haifam tawpham khangdana kari nungaitribano haibasu haifam khangda pangungta nungaitaba haibadu oire. Magi mong matawdu kanana su khangbudi nattabanina imungi mikhaidi nasinai haina saunabasu yaurabani. Ataidi thoina kannadi wa haidabani adubu bimoladi thabainkhang pumba manada tawbaga kaiga masamaktadi haidabi nakoinana naksipta yeyeidana ngangba leplamde. Nongmagi numitasu bimolado tande mandi tawna mangolwai taina taina isaw langduna. Pelidako minagi mapuk aido itaidako. Migidi nasinada laikrabanina thabainkhanga adek yaudre. Aduga naba haitaba yot totpa aikoidi minai oinada ek laireba. Laisisu phate. Aikoidi anaba haiba sarukto amattabai hapaktraba karino. Asi haina bimolana isaw langdana yeyeidana nganglibadu nungsina masado ngamboi ngamdaboi tawduna tulakpaga hek mapa sarure. Tasengna nasinnaringai oirabadi kharasu khandok tawbani adubu asengba adumna naadun leiringaida nasinabani khanna masina nganglibadu tabada masaga sonthabaga kariga wadi kumba ngamda mabokningda waromna sumna khalami. Mibu naningpaga na leidana ichebema aina waribase nangsu narakanda soidana khangniko. Nungsi adu khanna tadu leptu leiringaida bimolana hek mailek thorokpaga mapa sanare. Bimolado manaw nupina aduk thamoi kaina wakhal nungaida leplibadu minungsi machet ama phawba hek poklamdi madugi mahut machindum paithoktuna. Ying tabudu mitsin naridako kai thuina tawse saino khangdene. Asi haina sahum naina urasapudu maninglomda thamba satkirami. Tawriba pumbadu manim ibema kitugisu loina uri tariba. Adumakpu mamau atombigi wakhal phathabiba thamoi khitang sauktoknaba wa maphaw hek haibiramde. Matamduda nungsidu mana nasinarubana mana mibu thazabidabani khanna matomta wakhaldo hanthana khanjinjaduna nungaijaramde. Asumna wakhal inung nungaida leiringaida mamai bemadu mandom chamaga thabak chalubadagi mapathoi haidana janglaklammi. Nungsigi mamai bemadudi masanupigi phibam kaima tawduda ingangakna nungaitana. Imagi bema kaino nangna taramni matawsibo. Tharikna hoine bema kaino nasasibo asuk phibam soklamlibasibo karamai tawrino. Khangni tomsa isasi kaidu nungaitrino isu khangni. Isasi su pangsokta soktai. Madaw leibina bema nangbu maiba maibi kamda tanadro. Tanadeda. Tharikna adudi kaidagi nasasi yang haidre. Aduga maiba maibisu amta tanadaba. Madaw leibina kanandi bema hoi aikoi lakningai sidanya ada matang khra leiru lao maiba maibisu ada tanarasi. Yani daima tida sum lehoge. Tharikna hey nangbu nasasi phiba ma kaire nangna sida leiraga karamaina nama hoina maiba maibi tharakania. Ada leiradi nama hoina yingingba taningba maiba maibi to tanaba yadoribani. Bema
ꯅꯗꯣꯝꯆꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯑꯥꯗ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯔꯨꯁꯤ ꯑꯗ ꯏꯃꯥ ꯁꯤꯒꯤ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨ ꯏꯃꯥ ꯍꯣꯏꯅ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯅꯈꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯧ ꯂꯩꯕꯤꯅ ꯅꯝꯗꯅ ꯅꯨꯡꯁꯤꯕꯨ ꯃꯄꯥꯝꯗ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯃꯥꯅ ꯄꯦꯠ ꯄꯦꯠ ꯅꯥꯗꯨꯅ ꯂꯩꯕꯗꯨꯗ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤꯕꯤꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯕꯗꯨꯗ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯕꯤ ꯈꯔꯗꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯂꯩꯇꯗꯅ ꯋꯥꯔꯝꯕꯗꯨ ꯃꯣꯏꯒꯤ ꯉꯥꯡꯅꯐꯝ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯕꯤꯅꯥꯅ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯆꯟꯅꯔꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯆꯟꯅꯗꯗꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦꯗꯅ ꯊꯝꯕꯥꯜꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯆꯨꯝꯅꯗ ꯂꯥꯌꯦꯡꯕꯒꯤ ꯂꯩꯕꯗꯨꯕꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯌꯥꯝꯗꯨꯗꯅꯦ ꯆꯟꯅꯗꯅ ꯍꯜꯂꯛꯑꯦꯗꯣ ꯐꯖꯗꯕꯒꯤ ꯈꯨꯝꯖꯤꯜꯂꯤꯕ ꯑꯁꯦꯡꯕꯗꯤ ꯆꯟꯅꯗꯕꯒꯤ ꯍꯜꯂꯛꯄ ꯈꯪꯂꯕ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯖꯤꯜꯂꯣ ꯃꯤ ꯆꯨꯝꯅ ꯂꯥꯌꯦꯡꯖꯕꯒꯤ ꯃꯄꯥꯝꯁꯤ ꯂꯩꯖꯕꯁꯤꯗ ꯍꯦꯛꯇ ꯆꯟꯅꯗꯕꯒꯤ ꯍꯜꯂꯛꯄꯅꯤ ꯀꯥꯏꯅ ꯃꯗꯨꯗꯤꯅꯦ ꯃꯤ ꯄꯥꯎꯊꯣꯛꯄ ꯀꯧꯏꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯥꯔꯒ ꯃꯔꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯩꯅ ꯅꯔꯨ ꯀꯣꯛꯆꯠ ꯃꯤꯋꯥ ꯉꯥꯡꯅꯔꯤꯁꯦ ꯑꯩ ꯊꯟꯗꯔꯣ ꯅꯪꯗꯤ ꯌꯥꯎꯗꯕꯗꯧꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯂꯨ ꯀꯣꯛꯂꯕꯗꯤ ꯅꯪꯁꯨ ꯌꯥꯎꯅꯤꯗꯣ ꯀꯥꯎꯗꯕ ꯐꯩ ꯍꯥ ꯑయ్ꯌꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯣꯛꯇꯧꯔꯤꯕ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯒ ꯑꯝꯇ ꯍꯥꯏꯖꯗꯦ ꯍꯥꯏꯔꯝꯃꯣꯏ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯅꯪꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯈꯠꯅꯔꯛꯇꯧꯒꯤ ꯇꯧꯕꯗꯨꯗ ꯁꯥꯈꯤꯅ ꯈꯥꯝꯖꯤꯜꯂꯝꯃꯤ ꯁꯥꯈꯤꯅ ꯋꯥ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯅꯤꯁꯤ ꯈꯤ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯑꯅꯤꯗꯨ ꯈꯥꯝꯖꯤꯜꯂꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯁꯨ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯅꯥꯅ ꯇꯥꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯔꯨꯅꯤ ꯈꯟꯅ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯟꯅ ꯑꯐꯕ ꯑꯍꯩꯕ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯕꯗꯒꯤ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯂꯛꯂꯝꯃꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯡꯁꯤꯗꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯃꯃꯥꯏꯕꯤ ꯑꯃꯅ ꯃꯁꯝ ꯑꯁꯥꯡꯕꯗꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩ ꯃꯔꯨ ꯑꯣꯏꯅ ꯃꯅꯦꯝꯒ ꯃꯆꯦ ꯑꯍꯜꯒ ꯁꯥꯒꯩꯒꯤ ꯅꯨꯄꯤ 2-3ꯒ ꯂꯣꯏꯅꯅ ꯑꯅꯥꯕ ꯍꯪꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯎꯕꯗ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯏꯃꯥ ꯏꯆꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯏꯟꯅꯗꯅ ꯅꯨꯡꯁꯤꯟꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯎꯅꯗꯕꯗꯨꯅꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯖꯗꯦ ꯈꯟꯅ ꯇꯧꯁꯤꯟꯅꯔꯤꯔ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯕꯤꯃꯣꯂꯥꯅ ꯏꯅꯥꯎꯅ ꯁꯣꯝꯗ ꯂꯩꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯍꯦꯛꯇ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤ ꯍꯪꯂꯨꯁꯤꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯏꯅꯝꯃꯣꯏ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯂꯤ ꯌꯥꯅꯤ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯁꯤ ꯍꯣꯏ ꯏꯃꯧꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯁꯣꯝꯗ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯀꯣꯝꯗꯔꯤꯉꯩꯁꯤꯗ ꯍꯥꯏꯐꯦꯠꯇ ꯍꯪꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯏꯃꯧꯗꯤ ꯃꯁꯥ ꯌꯥꯝ ꯐꯒꯠꯇꯅ ꯂꯩꯔꯝꯂꯦꯗꯅ ꯍꯣꯏ ꯏꯅꯝꯃ ꯃꯁꯥ ꯈꯔ ꯐꯒꯠꯂꯕꯅꯤ ꯃꯁꯥ ꯐꯒꯠꯂꯕꯅꯤꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯩꯗꯨ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯔꯝꯂꯔꯣꯏꯅꯤ ꯍꯣꯏ ꯏꯅꯝꯃ ꯃꯄꯥꯒꯁꯨ ꯇꯥꯟꯅꯔꯕꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯄꯥꯒꯩꯒ ꯇꯧꯔꯒ ꯊꯤꯜꯂꯁꯤꯔ ꯍꯥꯏꯗꯅꯁꯨ ꯇꯥꯟꯅꯔꯝꯂꯤꯕꯅꯤ ꯐꯔꯦ ꯏꯃꯧꯅ ꯃꯁꯥ ꯐꯒꯠꯂꯝꯕꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯗꯨꯃꯛ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯁꯨ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯔꯝꯃꯤ ꯑꯗꯨꯅ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯕꯨꯡꯒ ꯃꯃꯥꯏꯕꯦꯝꯃꯒꯅ ꯇꯧꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯗꯨ ꯅꯥꯕ ꯐꯔꯒ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯝꯃꯤ ꯃꯅꯥꯎꯅ ꯑꯗꯨꯝꯅ ꯃꯁꯤ ꯉꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯕꯤꯃꯣꯂꯥꯗꯣ ꯑꯃꯨꯛ ꯃꯔꯩ ꯃꯇꯥ ꯇꯧꯕ ꯅꯥꯁꯨ ꯅꯥꯗꯅ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯗꯤ ꯃꯆꯦꯅ ꯐꯅ ꯇꯧꯁꯤꯟꯅꯔꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯦꯇꯨꯀꯤꯗꯤ ꯄꯦꯟꯖꯅ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯍꯟꯗꯛ ꯅꯥꯕ ꯐꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯁꯥꯁꯦ ꯈꯤꯡꯈꯥꯡ ꯂꯩꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯃꯥꯏꯅ ꯅꯥꯗ ꯌꯦꯛꯇ ꯂꯩꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯗ ꯑꯃꯨꯛ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯐꯕꯗ ꯉꯥꯏꯔꯦ ꯃꯧ ꯑꯍꯜꯁꯤꯃꯨꯛ ꯆꯕꯤꯠ ꯅꯥꯕ ꯍꯧꯔꯛꯂꯦꯅꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯏꯃꯧ ꯑꯅꯤꯁꯦ ꯑꯃ ꯐꯕ ꯑꯃ ꯅꯥꯕ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯅꯦ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯂꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯕꯗꯣ ꯃꯃꯧ ꯑꯍꯜꯅ ꯑꯃꯨꯛ ꯅꯥꯔꯦꯗ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯕꯤꯃꯣꯂꯥꯅ ꯅꯥꯁꯤꯟꯅꯗꯨ ꯂꯩꯕꯗꯨ ꯅꯨꯡꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇ ꯃꯇꯝꯗ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗꯕ ꯄꯤꯁꯨꯝ ꯄꯤꯅꯥ ꯁꯨꯛꯄ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯕꯗꯨ ꯈꯜꯂꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯅ ꯍꯪꯕꯤꯕꯗꯨꯗ ꯕꯤꯃꯣꯂꯥꯗꯨ ꯏꯀꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯤ
ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯔꯛꯄ ꯁꯥꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯂꯞ ꯃꯤꯅꯁꯨ ꯑꯃꯗ ꯍꯦꯛ ꯎꯁꯤꯜꯂꯛꯇꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯤꯆꯪ ꯑꯣꯏꯅꯕ ꯃꯇꯧꯗꯨꯗ ꯀꯦꯇꯨꯀꯤꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯊꯃꯣꯏꯗ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯕꯛ ꯂꯧꯇꯥꯅꯔꯝꯕꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯁꯦꯠꯇꯣꯛꯅꯕ ꯌꯥꯗ ꯂꯣꯏꯅꯈꯤꯔꯝꯃꯤ꯫